ꯑꯁ ꯐꯖꯔꯦꯍꯦ ꯇꯨꯍꯦ ꯃꯌꯥꯝꯁꯤ ꯆꯨꯝꯅ ꯊꯥꯡꯀꯠꯂꯝꯕ ꯃꯄꯨꯝꯗꯨꯒ ꯅꯪꯅ ꯍꯦꯛ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯁꯦꯝꯃꯒ ꯍꯪꯒꯣꯏꯕꯅꯤ. ꯈꯨꯠꯀꯥ ꯁꯨꯃꯥꯏꯅ ꯀꯣꯠꯊꯩꯒ ꯊꯩꯔꯒ ꯆꯥꯕꯤꯅꯦ ꯌꯥꯝ ꯄꯥꯝꯖꯩ. ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯩ ꯏꯕꯥꯏꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯒꯦꯅ ꯇꯧꯔꯦ. ꯚꯤꯗꯤꯑꯣꯁꯦ ꯏꯕꯥꯏꯒ ꯑꯣꯏꯅ ꯅꯝꯃꯒꯦ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅꯁꯨ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯨꯗ꯭ꯔꯦ. ꯍꯥꯏꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯅꯪꯗꯕꯀꯣ. ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯩ ꯏꯕꯥꯏꯒ ꯆꯥꯔꯛꯑꯒꯦ. ꯌꯦꯟ ꯃꯄꯨꯝ ꯑꯣꯏꯅ ꯑꯩꯒꯤ ꯏꯕꯥꯏꯒ ꯂꯣꯏꯁꯤꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ. ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩ. ꯑꯗꯨꯗꯤ ꯏꯕꯥꯏ ꯍꯧꯔꯁꯤ. ꯍꯧꯔꯁꯦ ꯆꯥꯊꯣꯛꯑꯁꯤ. ꯉꯝꯅꯕ ꯆꯥ ꯂꯣꯏꯔꯦꯗ. ꯍꯣꯏ. ꯏꯁꯤꯡ ꯍꯥꯟꯅ ꯈꯤꯇꯪ ꯊꯛꯀꯦ. ꯑꯗꯨꯗꯤ ꯏꯕꯥꯏ ꯁꯨꯝ ꯁꯤꯗꯤ ꯈꯨꯠ ꯑꯅꯤ ꯆꯪꯗꯕ ꯌꯥꯔꯔꯣꯏ ꯄꯣꯠꯁꯦꯀꯣ. ꯍꯣꯏ. ꯃꯄꯨꯝꯅꯤꯅ ꯁꯦꯠꯄ ꯈꯣꯠꯄꯗ. ꯆꯪꯉꯣ ꯍꯧꯔꯣ. ꯈꯨꯠꯅ ꯑꯗꯨꯝ ꯄꯪꯄꯥꯏ ꯄꯥꯏ ꯆꯥꯁꯤꯗꯀꯣ. ꯑꯣ ꯏꯕꯥꯏ ꯁꯨꯝ ꯆꯥꯅꯤ. ꯆꯥꯁꯤ. ꯁꯦꯠꯂꯒꯦ ꯏꯕꯥꯏ ꯍꯦꯛꯇ ꯃꯐꯩꯁꯦ ꯁꯦꯠꯇꯣꯛꯑꯒꯦ. ꯍꯣꯏ ꯁꯦꯠꯂꯣ. ꯁꯤꯗꯤ ꯕꯦꯔꯥꯅꯤꯍꯦ. ꯁꯦꯠꯂꯣꯅꯦ ꯑꯃꯨꯛꯐꯥꯎ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤꯀꯣ. ꯁꯦꯠꯐꯝ ꯏꯕꯥꯏꯁꯨ ꯈꯪꯉꯝꯃꯣꯏ ꯑꯩꯁꯨ ꯈꯪꯗꯦ. ꯍꯣꯏ ꯁꯦꯠꯐꯝꯁꯦ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯈꯪꯗꯦ ꯏꯕꯥꯏ ꯁꯨꯝ ꯉꯝꯅꯕ ꯁꯦꯠꯅꯔꯁꯤ. ꯁꯦꯠꯂ ꯆꯥꯔꯁꯤ. ꯍꯧꯔꯦꯀꯣ. ꯍꯣꯏ ꯌꯥꯏ ꯏꯕꯥꯏ ꯍꯧꯕꯤꯔꯣ. ꯑꯁ ꯑꯩꯒꯤꯗꯤ ꯃꯔꯨ ꯉꯥꯛꯇ ꯑꯣꯏꯅ ꯂꯥꯛꯑꯦꯍꯦ. ꯑꯁ ꯌꯥꯝ ꯍꯩꯇ꯭ꯔꯦ ꯁꯤꯗꯤ ꯑꯍꯥꯟꯕꯅꯤꯅꯀꯣ. ꯁꯨꯝ ꯍꯧꯔꯒꯦ ꯒ꯭ꯔꯦꯚꯤꯁꯦ ꯈꯤꯇꯪ ꯍꯥꯟꯅ ꯍꯩꯔꯒꯦ. ꯑꯃꯨꯛꯐꯥꯎ ꯅꯝꯗ꯭ꯔꯤꯗ ꯆꯥꯕꯗ ꯁꯨꯃꯥꯏꯅ. ꯍꯣꯏ. ꯁꯤꯅ ꯑꯍꯥꯟꯕꯅꯤ. ꯍꯣꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯍꯥꯎꯁꯦ. ꯌꯥꯝ ꯍꯩꯔꯦ ꯊꯣꯡꯕ. ꯄꯨꯖꯥꯔꯤ ꯑꯣꯏꯕ ꯌꯥꯔꯦ. ꯌꯥꯝ ꯐꯖꯅ ꯍꯥꯎꯋꯦ. ꯑꯁꯤ ꯑꯍꯥꯟꯕꯅꯦ ꯑꯩ ꯊꯣꯡꯉꯤꯁꯤꯀꯣ. ꯊꯣꯡꯕꯗ ꯑꯗꯣ ꯍꯥꯎꯁꯨ ꯁꯨꯝ ꯐꯖꯅ ꯍꯥꯎꯋꯦ. ꯁꯤꯗꯤ ꯏꯕꯥꯏ ꯁꯦꯒꯥꯏꯔꯒꯦ. ꯆꯥꯛ ꯃꯁꯤ ꯁꯦꯠꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯈꯨꯠ ꯑꯅꯤ ꯄꯥꯏꯔꯣ ꯑꯗꯨꯝ ꯁꯦꯠꯂꯣ. ꯑꯁ ꯐꯖꯔꯦꯍꯦ ꯇꯨꯍꯦ. ꯚꯥꯏ ꯑꯩꯗꯤ ꯁꯦꯒꯥꯏꯔꯦꯍꯦ. ꯆꯠꯂꯣ. ꯏꯕꯥꯏꯁꯨ ꯁꯦꯠꯂꯣ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ. ꯑꯩ ꯀꯩꯅꯣꯗꯒꯤ ꯍꯧꯒꯦ. ꯊꯕꯥꯛꯇꯒꯤ ꯍꯧꯒꯦ. ꯃꯈꯥꯗꯩ ꯍꯧꯔꯒꯦꯕꯀꯣ. ꯍꯣꯏ ꯌꯥꯏ. ꯌꯧꯔꯛꯀꯦ. ꯊꯣꯡꯕ ꯌꯥꯝ ꯍꯩꯔꯦ. ꯐꯖꯅ ꯍꯥꯎꯔꯦ ꯁꯤꯗꯤ. ꯍꯣꯏ ꯃꯌꯥꯝꯁꯤ ꯒ꯭ꯔꯦꯚꯤ ꯌꯥꯝ ꯍꯥꯎꯋꯤꯅꯦ. ꯈꯪꯗꯦ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯏꯕꯥꯏ ꯊꯣꯡꯉꯤꯁꯦ. ꯍꯩꯔꯦ. ꯁꯤꯗꯤ ꯐꯖꯅ ꯍꯥꯎꯋꯦ.
ꯁꯤꯒꯨꯝꯅ ꯊꯥꯡꯀꯠꯂꯝꯕ ꯄꯨꯝꯃꯤꯔꯒ ꯅꯪ ꯍꯦꯛ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯁꯤꯒꯨꯝꯅ ꯍꯪꯒꯣꯏꯕꯅꯤ ꯑꯗꯨꯗꯤ ꯍꯥꯎꯋꯦ ꯃꯁꯤ ꯍꯥꯏꯖꯤꯟꯕ ꯅꯠꯇ꯭ꯔꯦꯀꯣ ꯁꯤꯗꯤ ꯍꯥꯎꯋꯦ ꯑꯁ ꯁꯨꯗꯦꯡ ꯉꯝꯗ꯭ꯔꯦꯍꯦ ꯃꯈꯥ ꯂꯩꯊꯕꯤꯗꯣ ꯌꯥꯔꯦ ꯈꯨꯠꯀꯥ ꯁꯨꯃꯥꯏꯅ ꯀꯣꯠꯊꯩꯒ ꯊꯩꯔꯒ ꯆꯥꯕꯤꯅꯦ ꯌꯥꯝ ꯄꯥꯝꯖꯩ ꯁꯤꯗꯤ ꯃꯥꯏ ꯃꯤꯠ ꯌꯧꯋꯦ ꯑꯗꯨ ꯇꯥꯔꯦ ꯌꯧꯖꯅꯨ ꯃꯣꯔꯣꯛꯁꯦ ꯑꯗꯨꯝ ꯌꯥꯏ ꯁꯤꯒꯤ ꯃꯣꯔꯣꯛ ꯑꯁꯪꯕꯁꯦ ꯁꯥꯗꯧꯕ ꯃꯥꯟꯗꯦ ꯃꯁꯛꯇꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯡꯁꯨ ꯐꯖꯅ ꯁꯥꯕ ꯌꯥꯎꯋꯤꯗꯅ ꯀꯥꯡꯉꯧ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯤ ꯂꯨꯞꯄꯦꯗꯅ ꯒ꯭ꯔꯦꯚꯤꯗꯣ ꯂꯨꯞꯄ ꯆꯥꯕ ꯍꯥꯎꯕꯅꯤ ꯁꯤꯁꯨ ꯍꯣꯏ ꯊꯨꯝ ꯃꯣꯔꯣꯛ ꯀꯩꯀꯩ ꯂꯣꯏ ꯆꯞ ꯆꯥꯏꯅ ꯈꯜꯂꯦꯀꯣ ꯆꯞ ꯆꯥꯏ ꯏꯕ꯭ꯔꯥ ꯃꯣꯔꯣꯛꯁꯦ ꯊꯨꯝꯁꯨ ꯌꯥꯏ ꯃꯣꯔꯣꯛ ꯆꯤꯛꯏꯁꯤꯗꯤ ꯁꯥꯗꯕꯩ ꯅꯠꯇꯦꯗ ꯁꯨꯃꯥꯏꯅ ꯆꯤꯛꯄ ꯇꯣꯉꯥꯟꯅ ꯍꯥꯎꯋꯤꯗꯅ ꯍꯣꯏ ꯄꯥꯝꯖꯩ ꯁꯨꯃꯥꯏꯅ ꯆꯤꯛꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯎꯔꯝꯃꯦꯍꯦ ꯁꯤꯁꯤꯗꯤ ꯈꯤꯇꯪ ꯌꯦꯡꯉꯁꯤ ꯃꯔꯤꯟꯁꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯌꯥꯎꯔꯕꯅꯤ ꯑꯗꯩ ꯃꯔꯤꯟꯁꯤꯗꯤ ꯍꯥꯎꯕꯅ ꯌꯥꯝꯅ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯁꯤ ꯌꯥꯏ 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 ꯑꯗꯨꯝꯕ ꯃꯇꯦꯛ ꯁꯨꯝ ꯄꯤꯔꯛ ꯌꯥꯏ ꯁꯨꯝ ꯍꯥꯞꯄꯛꯑꯒꯦ ꯀꯣ ꯚꯥꯏ ꯈꯨꯠꯅ ꯁꯨꯝ ꯍꯥꯞꯄꯣ ꯄꯥꯏ ꯃꯌꯥꯝ ꯄꯤꯔꯛꯇ꯭ꯔꯁꯨ ꯃꯇꯦꯛ ꯑꯃ ꯄꯤꯔꯛ ꯌꯥꯏ ꯑꯩ ꯂꯣꯏ ꯌꯥꯏ ꯄꯤꯔꯛ ꯃꯥꯜꯂꯦ ꯌꯥꯏ ꯃꯌꯥꯝ ꯆꯥꯛꯇ ꯁꯨꯝ ꯍꯥꯞꯆꯤꯜꯂ ꯆꯥꯔꯦ ꯃꯔꯤꯟꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯌꯣꯝꯃ ꯆꯥꯔꯦ ꯁꯤꯅ ꯃꯊꯕꯥꯛꯁꯦ ꯁꯦꯒꯥꯏꯔꯒꯦ ꯁꯂꯥꯝ ꯐꯖꯔꯦꯍꯦ
ꯌꯥꯝ ꯐꯖꯅ ꯍꯥꯎꯋꯦ ꯑꯁ ꯊꯣꯡꯕ ꯌꯥꯝ ꯍꯩꯔꯦ ꯌꯥꯔꯦ ꯃꯊꯪ ꯆꯥꯅꯕꯗ ꯅꯪꯅ ꯑꯗꯨꯝ ꯊꯣꯡꯉꯅꯤ ꯌꯥꯔꯣꯏ Marin hỏi Qua ngang bọ đằng đấy vậy chào chào anh ạ anh này hả sao sẽ là cái tôi cái đấy là anh hiện trà chân xa gì nhiều người à anh bật cái bác qua phát khám đấy bác cái muốn vào sẽ là cái tôi rồi cái lemon đặc biệt này có vào rồi lemon việt ꯑꯩꯗꯤ ꯆꯥꯔꯤꯉꯩ ꯃꯅꯨꯡꯗꯗꯤ ꯏꯁꯤꯡ ꯌꯥꯝ ꯊꯛꯑꯣꯏ ꯍꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯏꯁꯤꯡ ꯊꯛꯆꯔꯗꯤ ꯌꯥꯝ ꯆꯥ ꯌꯥꯔꯣꯏꯕ ꯃꯥꯅꯤ ꯃꯥꯅꯤ ꯍꯣꯏ ꯐꯨꯟꯒꯗꯧꯔꯀꯥꯟꯗ ꯏꯕꯥꯏꯖꯤ ꯉꯝꯗ ꯃꯥꯜꯂꯦ ꯑꯩ ꯆꯥꯁꯤꯟꯒꯦꯀꯣ ꯁꯥꯔꯀꯥꯟꯗꯒꯨꯝꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯐꯨꯡꯒꯠꯂꯛꯄꯩꯅꯦꯕ ꯑꯩꯅ ꯃꯁꯜꯗꯣ ꯍꯣꯏ ꯃꯊꯥꯒꯤꯁꯨ ꯄꯨꯂꯞ ꯍꯦꯛꯇ ꯍꯨꯞꯆꯤꯟꯈꯤꯕ ꯃꯌꯥꯝ ꯃꯆꯦꯠ ꯃꯆꯦꯠ ꯁꯨꯝ ꯁꯦꯠꯂꯒ ꯆꯥꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯗꯤ ꯍꯣꯏ Bên tilo lâu à? Ra Em viên cái gì anh mà khai này lửa nó ngoài đây đi skin này cái đẹp vậy cái gì này vậy chào cho anh muốn được to quả ra đây skin đây phạm dẫu này làm ai dụ đi vào cho phạm đi phạm này đâu mà sẽ hiểu anh này xuống tàu sẽ lấy đẹp vậy anh xuống nhau rồi chín thật rồi yên ngạc cứ ra rồi hồi nè sao eo được ngon chứ thật gì mà đúng tay thua kìa thậm chí thân lại vậy chào xin lỗi chào xin lỗi nó sao được
ꯀꯩꯁꯦ ꯑꯣ ꯍꯥꯏ ꯇꯪꯈꯥꯏꯒꯤ ꯑꯩꯈꯣꯏ ꯈꯔ ꯁꯦꯝꯕꯗ ꯑꯍꯥꯟꯕ ꯑꯣꯏꯕ ꯍꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯃꯄꯨꯡ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯁꯦꯝꯗ꯭ꯔꯤꯕꯅꯤꯅ ꯀꯣ ꯁꯤꯅ ꯑꯍꯥꯟꯕꯅꯤ ꯆꯥꯕꯗ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯁꯤꯅ ꯑꯍꯥꯟꯕꯅꯤ ꯁꯦꯝꯕꯁꯨ ꯃꯄꯨꯝꯅꯤ ꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯣꯏ ꯍꯣꯏ ꯏꯕꯥꯏ ꯃꯣꯏꯒꯤ ꯌꯦꯟꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯠ ꯍꯥꯏꯕꯁꯤ ꯀꯩ ꯁꯤ ꯆꯥꯒꯦ ꯑꯣꯏꯕ ꯑꯩꯗꯤ ꯄꯥꯝꯗꯦ ꯀꯥꯏꯅ ꯑꯗꯨꯔꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯆꯥꯔꯕꯅꯤꯅ ꯄꯥꯝꯗ꯭ꯔꯦ ꯉꯁꯥꯏ ꯑꯍꯥꯟꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯆꯥꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯁꯤꯒꯤ ꯏꯕꯥꯏ ꯀꯩ ꯍꯥꯏꯅꯤ ꯈꯨꯊꯣꯡꯁꯦ ꯁꯨꯝ ꯌꯥꯏ ꯍꯥꯏ ꯐꯖꯅ ꯁꯨꯝ ꯍꯥꯎꯋꯦ ꯏꯕꯥꯏ ꯃꯁꯛ ꯑꯝꯇ ꯂꯧꯊꯗ꯭ꯔ ꯃꯥꯜꯂꯦꯗ ꯑꯩ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯌꯦꯟꯁꯦ ꯑꯩꯅ ꯅꯠꯇꯦ ꯏꯕꯥꯏ ꯆꯥꯛꯇ ꯁꯨꯝ ꯇꯥꯟꯅ ꯂꯩꯔ ꯃꯥꯜꯂꯦ ꯆꯥꯛꯁꯨ ꯐꯅꯌꯥꯝꯅꯦ ꯍꯥꯞꯄꯤꯗꯣ ꯑꯁ ꯌꯥꯝꯃꯦ ꯑꯗꯣ ꯌꯦꯟ ꯌꯦꯟꯁꯨ ꯑꯝꯇ ꯌꯥꯝꯃꯦ ꯆꯥꯗ꯭ꯔꯦ ꯑꯁꯤꯗꯤ ꯏꯕꯥꯏ ꯂꯣꯏꯁꯟꯁꯦ ꯑꯩꯅ ꯑꯗꯨꯝ ꯆꯥꯏ ꯅꯪ ꯌꯥꯝ ꯇꯞꯄꯦꯕ ꯑꯩꯗꯤ ꯑꯩꯅ ꯈꯞꯄꯤ ꯌꯦꯟꯅꯤ ꯂꯣꯏꯔꯦ ꯉꯁꯥꯏꯒꯤ ꯍꯣꯏ ꯏꯕꯥꯏ ꯈꯔ ꯁꯤꯁꯨ ꯑꯩ ꯅꯪ ꯇꯥꯟꯅꯔ ꯆꯥꯏꯅꯦꯕ ꯇꯞꯅ ꯑꯣ ꯑꯩꯒꯤ ꯑꯁꯦꯡꯕ ꯈꯨꯆꯥꯗꯨꯗ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯅꯤꯗ ꯅꯪ ꯅꯊꯟ ꯆꯥꯍꯧ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯩ ꯑꯩ ꯅꯪ ꯉꯥꯏꯕꯤꯔꯤꯅꯦ ꯌꯥꯝ ꯁꯨꯝ ꯉꯁꯥꯏꯗꯒꯤ ꯌꯦꯟ ꯂꯧꯖꯕꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯂꯧꯖꯩꯀꯣ ꯑꯗꯣ ꯏꯕꯥꯏꯅ ꯆꯥꯏꯅꯁꯨ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩ ꯉꯥꯛꯇꯅꯤꯗ ꯂꯧꯖꯔꯤꯁꯦ ꯁꯤꯗꯤ ꯈꯨꯠꯁꯦ ꯊꯤꯟꯖꯤꯟ ꯊꯤꯟꯖꯤꯟ ꯑꯄꯥꯝ ꯑꯄꯥꯝ ꯖꯒꯥ ꯑꯗꯨꯝ ꯐꯛꯑ ꯆꯥꯒꯦꯗ ꯑꯗꯨꯅꯤ ꯏꯕꯥꯏ ꯑꯗꯨꯃꯥꯏꯅ ꯆꯥ ꯂꯣꯏꯔꯦ ꯃꯄꯨꯝꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯔꯣꯛꯁꯤꯅꯒ ꯃꯔꯣꯟ ꯑꯃ ꯍꯥꯎꯕꯅꯦ ꯁꯥꯏꯠꯇ ꯁꯨꯃꯥꯏꯅ ꯆꯤꯛꯄꯁꯦ ꯄꯦꯜꯂꯦ ꯌꯥꯝ ꯌꯦꯟ ꯉꯥꯛꯇ ꯆꯥꯔꯦ ꯑꯩꯗꯤ ꯌꯦꯟ ꯆꯥꯒꯗꯧꯅꯤ ꯏꯕꯥꯏ ꯍꯧꯔꯦ ꯉꯥꯏꯍꯥꯛ ꯇꯥꯔꯗꯤ ꯅꯪ ꯍꯣꯠꯅꯧ ꯀꯟꯅ ꯅꯪ ꯆꯥꯗ꯭ꯔꯤꯕ ꯑꯩꯅꯅꯤ ꯏꯕꯥꯏ ꯆꯥꯏꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯁꯤ ꯁꯦꯠꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯑꯃꯗꯤ ꯁꯨꯝ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯅꯤꯅ ꯁꯦꯝꯕꯒꯤ ꯀꯣꯏꯁꯟꯗꯨꯁꯨ ꯀꯟꯅ ꯈꯪꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯥ ꯑꯣ ꯑꯃꯐꯥꯎꯗꯤ ꯊꯥꯗꯠꯂꯦ ꯐꯥꯎ ꯐꯥꯎ ꯑꯗꯨꯝ ꯁꯦꯠꯂꯁꯤ ꯏꯕꯥꯏ ꯁꯤ ꯏꯁꯀꯤꯟꯁꯨ ꯌꯥꯎꯋꯤ ꯃꯥꯡꯈꯤꯁꯤꯗꯤ ꯏꯕꯥꯏ ꯑꯣꯏꯅ ꯆꯥꯒꯦꯔꯥ ꯆꯥꯒꯦ ꯅꯪ ꯆꯥꯎꯋꯣ ꯅꯠꯇꯦ ꯑꯩ ꯏꯁꯀꯤꯟ ꯀꯩꯅꯣꯁꯦ ꯏꯕꯥꯏ ꯆꯥꯎꯕ ꯏꯁꯀꯤꯟꯗꯨ ꯐꯖꯅ ꯆꯥꯔꯣ ꯑꯗꯨꯗꯣ ꯑꯩꯅ ꯆꯥꯒꯗꯕ ꯏꯁꯀꯤꯟꯗꯨ ꯑꯩꯅ ꯏꯁꯀꯤꯟ ꯆꯥꯔ ꯅꯪꯅ ꯁꯤ ꯃꯔꯨꯁꯤ ꯆꯥꯒꯦ ꯍꯥꯏꯔꯕ ꯑꯗꯨꯗꯨꯗꯤ ꯏꯕꯥꯏ ꯃꯔꯨꯗꯨꯗꯤ ꯀꯅꯥ ꯆꯥꯗꯣꯔꯤꯒꯦ ꯌꯦꯟ ꯃꯔꯨ ꯀꯅꯥ ꯆꯥꯒꯦ ꯑꯗꯨꯅꯦ ꯍꯥꯏꯔꯦ ꯑꯗꯣ ꯏꯁꯀꯤꯟꯁꯤꯕꯨꯗꯤ ꯍꯥꯎꯕꯅꯦ ꯌꯥꯝꯅ ꯍꯣꯏ ꯌꯥꯝ ꯁꯤꯗꯤ ꯏꯕꯥꯏ ꯁꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤꯗ ꯂꯣꯏꯔꯦ ꯁꯤ ꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦꯗ ꯅꯪ ꯂꯣꯏꯁꯤꯜꯂꯣ ꯁꯤꯗꯤ ꯂꯣꯏꯔꯦ ꯁꯔꯨ ꯉꯥꯏꯔꯦ ꯃꯇꯣꯡ ꯑꯃꯅꯤ ꯅꯞꯄꯤꯗꯣ ꯉꯥꯏꯔꯦ ꯃꯌꯥꯝ ꯑꯁꯤꯗꯤ ꯃꯇꯣꯡ ꯌꯥꯎꯗ꯭ꯔꯦꯀꯣ ꯃꯔꯨꯅꯤꯀꯣ ꯁꯤꯗ ꯂꯣꯏ ꯂꯣꯏꯗꯦ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯅꯨ ꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯥꯒꯤ ꯃꯔꯨꯅꯤꯗ ꯁꯤꯗꯤ ꯔꯤꯐꯇꯣ ꯑꯗꯨ ꯑꯣꯏꯔꯦꯕ
sida khitang uba mꯈꯩꯗꯤ ꯂꯧꯊꯣꯛꯄ ꯌꯥꯕ ꯃꯈꯩꯗꯤ ꯁꯨꯝ ꯂꯧꯊꯣꯛꯑ ꯁꯨꯝ ꯆꯥꯔꯅꯤ ꯑꯗꯨꯒ ꯐꯕꯤꯒꯤꯅꯦ ꯁꯤꯗꯤ ꯁꯨꯝ ꯁꯔꯨ ꯑꯣꯏꯔꯦꯕ ꯍꯣꯏ ꯂꯧꯊꯣꯛꯄ ꯌꯥꯕ ꯃꯈꯩꯗꯤ ꯂꯣꯏ ꯂꯧꯊꯣꯛꯑꯒꯦ ꯃꯜꯂ ꯆꯥꯔꯦ ꯉꯁꯥꯏ ꯍꯥꯎꯕꯅꯤꯅꯀꯣ ꯍꯣꯏ ꯃꯥꯡꯁꯨ ꯃꯥꯡꯍꯟꯅꯤꯡꯗꯕꯗꯣ ꯁꯤꯗꯤ ꯇꯨꯝꯃꯦ ꯁꯤ ꯁꯔꯨ ꯑꯣꯏꯔꯦ ꯏꯕꯥꯅꯤ ꯆꯥꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯦ ꯍꯦꯟꯃꯟꯈ꯭ꯔꯦꯅ ꯈꯜꯂꯅꯤ ꯌꯦꯟꯁꯨ ꯌꯥꯝꯃꯟꯕꯩꯅꯤꯗ ꯀꯩꯒꯨꯝꯕ ꯌꯥꯝꯃꯝꯗ꯭ꯔꯒꯗꯤ ꯄꯨꯗ꯭ꯔꯛ ꯁꯤꯁꯨ ꯂꯩꯍꯧꯔꯤ ꯁꯔꯨꯁꯤꯗ ꯄꯨꯂꯞ ꯑꯗꯨꯝ ꯁꯥꯏ ꯌꯥꯔꯦ ꯑꯗꯩ ꯃꯩꯇꯩ ꯌꯦꯟꯒꯨꯝꯕꯒꯤ ꯃꯔꯨ ꯍꯥꯎꯕ ꯀꯥꯟꯗ ꯕꯣꯏꯂꯔ ꯃꯔꯨꯗꯤ ꯀꯩꯁꯨ ꯍꯥꯎꯇꯦꯕ ꯑꯗꯨꯒꯗꯤ ꯈꯦꯠꯅꯩꯗ ꯑꯗꯨꯅ ꯑꯗꯨꯏꯁꯨ ꯅꯪ ꯁꯤ ꯊꯣꯡꯉꯤꯁꯤꯗꯤ ꯄꯨꯔꯥ ꯃꯩꯇꯩ ꯌꯦꯟꯒꯤ ꯇꯥꯏꯞꯀꯤ ꯃꯍꯥꯎ ꯈꯔ ꯆꯪꯉꯦꯕ ꯍꯣꯏ ꯇꯥꯕꯃꯛꯇꯤ ꯇꯥꯗꯦꯀꯣ ꯃꯩꯇꯩ ꯌꯦꯟꯃꯛꯀꯤ ꯃꯍꯥꯎꯗꯨꯗꯤ ꯑꯗꯨꯗꯤ ꯌꯦꯟꯅꯅꯦ ꯊꯣꯡꯕ ꯅꯠꯇꯦ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯁꯨ ꯑꯗꯨꯒꯤ ꯆꯥꯡ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯒꯦ ꯇꯧꯋꯦ ꯑꯩꯅ ꯌꯨꯝꯗ ꯊꯣꯛꯇꯕ ꯀꯨꯏꯕꯩ ꯃꯩꯇꯩ ꯌꯦꯟ ꯆꯥꯗꯕ ꯀꯨꯏꯕꯩꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯇꯥꯏꯞꯇꯗꯤ ꯍꯥꯎꯔꯦ ꯑꯗꯨ ꯃꯩꯇꯩ ꯌꯦꯟ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯀꯌꯥꯝ ꯍꯥꯎꯔꯅꯤ ꯍꯥꯏꯕꯗꯨꯅꯤ ꯚꯥꯏ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯨꯝ ꯍꯣꯏ ꯍꯣꯏ ꯑꯁ ꯂꯣꯏꯈ꯭ꯔꯦꯅꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯄꯨꯝꯗꯣ ꯌꯨꯝꯗ ꯆꯥ ꯊꯥꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯗꯧ ꯃꯥꯜꯂꯦ ꯈꯪꯗꯦ ꯍꯌꯦꯡ ꯏꯆꯦ ꯂꯥꯛꯑꯀꯥꯟꯗ ꯏꯆꯦꯅ ꯑꯃꯨꯛꯀ ꯍꯣꯏ ꯅꯣꯏ ꯑꯗꯨꯛ ꯆꯥꯔꯗꯤ ꯉꯝꯃꯣꯏ ꯀꯥꯏꯅ ꯐꯖꯅ ꯆꯥꯈ꯭ꯔꯦꯗ ꯒ꯭ꯔꯦꯚꯤꯒꯁꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯊꯪꯗꯤ ꯁꯨꯝ ꯑꯅꯧ ꯑꯅꯧꯕ ꯍꯥꯏꯕꯗꯤ ꯉꯁꯤꯅ ꯌꯦꯟ ꯆꯥꯔꯦ ꯑꯗꯨꯒ ꯁꯨꯝ ꯉꯥꯅꯨ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯁꯤꯜꯂꯒ ꯑꯣꯛ ꯉꯥꯅꯨ ꯑꯗꯩ ꯂꯩꯔꯤꯕ ꯉꯥ ꯑꯗꯨ ꯁꯨꯝ ꯆꯥꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯛꯀꯨꯝꯕꯗꯨꯗꯤ ꯃꯄꯨꯝꯗꯤ ꯑꯃꯨꯛ ꯌꯥꯔꯔꯣꯏꯀꯣ ꯉꯝꯃꯔꯣꯏ ꯑꯗꯨꯗꯤ ꯃꯄꯨꯡꯁꯦ ꯁꯨꯝ ꯌꯥꯕ ꯌꯥꯕꯗꯣ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯀꯃꯦꯟꯗ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤ ꯆꯥꯎ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯨꯝ ꯆꯥꯖꯔꯛꯀꯦ ꯆꯥꯛꯇꯤ ꯏꯕꯥꯏꯅ ꯍꯥꯟꯅ ꯂꯣꯏꯈ꯭ꯔꯦ ꯆꯥꯛ ꯆꯥꯕꯗꯤ ꯑꯗꯣ ꯏꯕꯥꯏꯅ ꯍꯦꯟꯅ ꯆꯥꯕꯩꯗꯤ ꯅꯠꯇꯦꯀꯣ ꯏꯕꯥꯏꯅ ꯍꯥꯟꯅ ꯂꯣꯏꯔꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯕꯨꯗꯤ ꯍꯥꯏꯕ ꯌꯥꯏ ꯃꯥꯟꯅꯅ ꯊꯤꯈꯤꯕꯅꯤꯅ ꯆꯥꯛꯁꯤ ꯏꯕꯥꯏ ꯃꯥꯟꯅꯕ ꯍꯥꯏꯁꯦ ꯑꯩꯅ ꯈꯤꯇꯪꯗꯤ ꯌꯥꯝꯕ ꯃꯥꯜꯂꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯁꯤꯀꯣ ꯑꯩꯅ ꯄꯤꯛꯑꯞ ꯊꯨꯕꯩꯅꯤꯗ ꯆꯥꯛꯇꯤ ꯑꯩꯅꯕꯨ ꯌꯥꯝꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯒꯗꯣ ꯇꯨꯡꯂꯞ ꯂꯩꯌꯦꯕ ꯑꯩꯅ ꯆꯥꯛꯇꯣ ꯆꯥꯛꯁꯤ ꯚꯥꯏ ꯑꯩꯅ ꯍꯣꯏ ꯍꯥꯞꯄꯅꯦ ꯑꯗꯣ ꯌꯦꯟ ꯆꯥꯕꯗꯨꯁꯨ ꯅꯪꯅ ꯑꯃꯨꯛ ꯐꯛꯄꯗ ꯈꯤꯇꯪ ꯆꯥꯎꯕ ꯑꯃ ꯐꯛꯈꯤ ꯍꯥꯏꯕ ꯋꯥꯅꯤ ꯁꯣꯝꯗ ꯄꯤꯛꯑꯞ ꯊꯨꯅ ꯃꯆꯦꯠ ꯇꯨꯝꯁꯤꯜꯂꯛꯏꯗꯨꯗꯤ ꯑꯩꯅꯅꯦꯕ ꯑꯗꯨ ꯚꯤꯗꯤꯑꯣꯗ ꯈꯪꯉꯅꯤ ꯚꯥꯏ ꯑꯗꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯅ ꯁꯨꯃꯥꯏꯅ ꯃꯄꯨꯡ ꯃꯆꯥ ꯆꯥꯗ꯭ꯔꯤ ꯑꯩ ꯂꯣꯏ ꯉꯝꯗꯧ ꯁꯨꯃꯥꯟ ꯃꯥꯟꯗꯕꯅꯦ ꯉꯁꯥꯏ ꯆꯥꯔꯀꯥꯟꯗ ꯈꯪꯉꯦ ꯑꯗꯨꯅꯤ ꯍꯥꯎꯔꯕꯅꯤꯅ ꯑꯗꯨꯝ ꯁꯦꯠꯆꯟꯈ꯭ꯔꯦ ꯃꯌꯥꯝꯁꯤꯗꯤ ꯃꯔꯨꯅꯤꯀꯣ ꯒ꯭ꯔꯦꯚꯤꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ ꯒ꯭ꯔꯦꯚꯤ ꯌꯥꯝ ꯌꯥꯝꯃꯦ ꯌꯦꯟꯗꯁꯨ ꯒ꯭ꯔꯦꯚꯤ ꯃꯌꯥꯝ ꯍꯣꯏ ꯊꯣꯛꯂꯦꯕ ꯑꯗꯨꯅꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕꯗꯀꯣ ꯁꯤ ꯑꯩꯈꯣꯏꯅꯁꯨ ꯆꯥꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯣ ꯌꯥꯝ ꯇꯥ ꯂꯩꯔꯦ ꯒ꯭ꯔꯦꯚꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯈꯔ ꯂꯦꯝꯃꯒꯁꯨ ꯒ꯭ꯔꯦꯚꯤꯁꯤꯗꯤ ꯂꯦꯝꯗꯧꯒꯨꯝꯕꯅꯤꯗ ꯑꯗꯣ ꯁꯥꯗꯤ ꯂꯣꯏꯈ꯭ꯔꯦꯗꯅꯀꯣ ꯍꯣꯏ ꯍꯣꯏ ꯃꯊꯪꯗꯗꯤ ꯒ꯭ꯔꯦꯚꯤꯁꯤꯁꯨ ꯌꯥꯎꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯄꯨꯝ ꯆꯥꯕꯗꯣ ꯃꯥꯅꯦ ꯃꯥꯅꯦ
ꯆꯈꯥꯎ ꯁꯥꯏꯖ ꯆꯥꯎꯊꯣꯔꯛꯑꯅꯤ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯗꯤꯀꯣ ꯅꯪ ꯊꯣꯡꯕ ꯌꯥꯝ ꯍꯩꯔꯕꯅꯤꯅꯦ ꯃꯊꯪ ꯉꯥꯅꯨ ꯇꯧꯁꯤꯔꯥ ꯌꯦꯟ ꯇꯧꯁꯤꯔꯥ ꯉꯥ ꯇꯧꯁꯤꯔꯥ ꯆꯥꯗꯕꯁꯤꯡꯗꯣ ꯉꯥ ꯇꯧꯁꯦ ꯑꯩ ꯇꯧꯕ ꯆꯥꯕꯗꯤ ꯃꯌꯥꯝ ꯑꯩꯅ ꯈꯔ ꯇꯞꯄ ꯑꯣꯏꯅ ꯇꯧꯋꯦ ꯇꯞꯄ ꯍꯥꯏꯁꯦ ꯌꯥꯝꯕꯩꯅꯤꯀꯣ ꯇꯞꯄꯗꯤ ꯅꯠꯇꯦ ꯆꯥꯏꯁꯦ ꯑꯗꯒꯤ ꯃꯤ ꯑꯃꯅ ꯍꯦꯛ ꯆꯥꯕꯗ ꯍꯦꯛꯇ ꯌꯥꯔꯣꯏꯕ ꯁꯤꯒꯤ ꯌꯥꯝꯃꯦꯕ ꯌꯥꯝꯅ ꯌꯦꯟ ꯀꯦꯖꯤ 2.5 ꯇꯥꯕ ꯑꯃꯁꯦ ꯑꯩꯒꯤ ꯏꯕꯥꯏꯅ ꯆꯥꯊꯣꯛꯑꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯆꯥꯛꯁꯤꯁꯨ ꯑꯔꯥꯏꯕ ꯆꯥꯛ ꯅꯠꯇꯦ ꯄ꯭ꯂꯦꯠꯁꯤ ꯀꯨꯠꯄꯩꯅꯦꯕ ꯌꯥꯝꯅ ꯃꯥꯅꯤ ꯃꯥꯅꯤ ꯎꯗꯦ ꯌꯥꯝꯅꯗꯤ ꯎꯔꯝꯃꯣꯏ ꯄ꯭ꯂꯦꯠꯁꯦ ꯍꯣꯏ ꯃꯌꯥꯏꯁꯦ ꯈꯪꯀꯨꯞ ꯄꯨꯊꯩ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯊꯦꯡꯅꯔꯁꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ